Hꯧꯖꯤꯛꯀꯥꯟꯗꯤ ꯀꯤꯗꯅꯤꯗ ꯅꯨꯡ ꯂꯩꯕꯁꯤ ꯌꯥꯝꯅ ꯀꯃꯟ ꯑꯣꯏꯔꯦ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡꯁꯤꯅꯁꯨ ꯌꯥꯝꯅ ꯆꯥꯎꯕ ꯃꯔꯝ ꯑꯃ ꯑꯣꯏꯔꯤꯕꯅꯤ꯫ ꯈꯨꯗꯝ ꯑꯣꯏꯅ ꯍꯛꯆꯥꯡ ꯅꯣꯏ ꯆꯥꯎꯈꯠꯂꯛꯄ, ꯐꯤꯖꯤꯀꯦꯜ ꯑꯦꯛꯁꯔꯁꯥꯏꯖꯅ ꯋꯥꯠꯄ ꯃꯔꯝꯁꯤꯡ ꯑꯁꯤꯅ ꯅꯨꯡ ꯂꯩꯍꯜꯂꯛꯄꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯃꯔꯝ ꯑꯃꯅꯤ꯫ ꯀꯤꯗꯅꯤꯒꯤ ꯅꯨꯡ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ? ꯃꯁꯤ ꯀꯔꯝꯅ ꯑꯣꯏꯔꯛꯂꯤꯕꯅꯣ? ꯀꯤꯗꯅꯤꯗ ꯅꯨꯡ ꯂꯩꯈ꯭ꯔꯕ ꯃꯤꯑꯣꯏ ꯑꯃ ꯑꯃꯨꯛꯁꯨ ꯍꯟꯅ ꯅꯨꯡ ꯂꯩꯔꯛꯄ ꯌꯥꯕ꯭ꯔꯥ? ꯃꯄꯥꯟ ꯊꯣꯛꯄꯗ ꯅꯨꯡ ꯌꯥꯎꯈꯤꯕ ꯍꯥꯏꯕꯁꯤ ꯑꯣꯏꯊꯣꯛꯄ꯭ꯔꯥ? ꯑꯗꯨꯒ ꯅꯨꯡ ꯂꯩꯔꯛꯇꯅꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯀꯌꯥꯁꯤꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣ ꯑꯁꯤꯗꯒꯤ ꯈꯪꯃꯤꯟꯅꯁꯤ꯫ ꯀꯤꯗꯅꯤ ꯃꯅꯨꯡꯗꯒꯤ ꯀꯥꯏꯊꯖꯔꯛꯄ ꯁꯦꯜꯁꯤꯡꯗ ꯌꯥꯎꯔꯛꯄ ꯀꯦꯜꯁꯤꯌꯝ, ꯑꯣꯛꯖꯥꯂꯦꯠ, ꯐꯣꯁꯐꯣꯔꯁꯁꯤꯡ ꯑꯁꯤꯅ ꯄꯨꯟꯁꯤꯜꯂꯒ ꯁꯦꯝꯃꯛꯄ ꯑꯀꯟꯕ ꯄꯣꯠꯁꯛ ꯑꯗꯨꯕꯨꯅꯤ ꯃꯌꯥꯝꯅ ꯅꯨꯡ ꯍꯥꯏꯅ ꯈꯪꯅꯔꯤꯕꯁꯦ꯫ ꯀꯤꯗꯅꯤꯒꯤ ꯅꯨꯡꯁꯤ 80%ꯗꯤ ꯀꯦꯜꯁꯤꯌꯝ ꯑꯃꯁꯨꯡ ꯑꯣꯛꯖꯥꯂꯦꯠꯀꯤ ꯀꯝꯄꯥꯎꯟ ꯑꯣꯏꯒꯜꯂꯤ꯫ ꯍꯥꯏꯔꯤꯕ ꯀꯝꯄꯥꯎꯟꯁꯤꯡ ꯑꯁꯤ ꯀꯥ ꯍꯦꯟꯅ ꯆꯥꯁꯤꯟ ꯊꯛꯁꯤꯟꯕ ꯅꯠꯇ꯭ꯔꯒ ꯍꯛꯆꯥꯡꯒꯤ ꯃꯦꯇꯥꯕꯣꯂꯤꯖꯝ ꯀꯥꯏꯊꯔꯛꯄꯗ ꯆꯥꯡ ꯋꯥꯡꯅ ꯌꯥꯎꯔꯛꯄ ꯃꯔꯝ ꯑꯁꯤꯅꯅꯤ꯫ ꯀꯤꯗꯅꯤꯗ ꯅꯨꯡ ꯂꯩꯔꯛꯄꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝꯁꯤ ꯂꯤꯛꯅ ꯃꯄꯥꯟ ꯊꯣꯛꯄ ꯑꯃꯗꯤ ꯃꯊꯛꯇ ꯄꯟꯖꯈ꯭ꯔꯤꯕ ꯀꯦꯜꯁꯤꯌꯝ, ꯑꯣꯛꯖꯥꯂꯦꯠ, ꯐꯣꯁꯐꯣꯔꯁ ꯍꯥꯏꯔꯤꯕ ꯀꯝꯄꯥꯎꯟꯁꯤꯡ ꯑꯁꯤ ꯆꯥꯡ ꯋꯥꯡꯅ ꯌꯥꯎꯔꯛꯄꯗꯒꯤ ꯑꯣꯏꯔꯛꯏ꯫ ꯁꯤꯗ ꯅꯠꯇꯅ ꯏꯁꯤꯡ ꯃꯔꯤꯗ ꯑꯅꯥꯕ ꯑꯃꯕꯨ ꯂꯩꯔꯕꯗꯤ ꯃꯗꯨꯅꯁꯨ ꯃꯔꯝ ꯑꯣꯏꯔꯒ ꯀꯤꯗꯅꯤꯗ ꯅꯨꯡ ꯂꯩꯍꯜꯂꯛꯄ ꯌꯥꯏ꯫ ꯀꯤꯗꯅꯤꯗ ꯅꯨꯡ ꯂꯩꯕꯒꯤ ꯂꯥꯏꯑꯣꯡꯁꯤꯡ ꯈꯔ ꯍꯥꯏꯖꯒꯦ꯫ ꯍꯥꯏꯖꯒꯗꯧꯔꯤꯕ ꯂꯥꯏꯑꯣꯡꯁꯤꯡ ꯑꯁꯤ ꯊꯦꯡꯅꯕꯤꯔꯕꯗꯤ ꯀꯤꯗꯅꯤꯗ ꯅꯨꯡ ꯂꯩꯔꯝꯕ ꯌꯥꯕꯒꯤ ꯆꯥꯡ ꯌꯥꯝꯅ ꯋꯥꯡꯏ꯫ ꯑꯍꯥꯟꯕꯗ, ꯃꯄꯥꯟ ꯊꯣꯛꯄꯗ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯅꯥꯕ, ꯀꯔꯤꯒꯨꯝꯕ ꯃꯇꯝꯗꯁꯨ ꯏ ꯌꯥꯎꯔꯛꯄ, ꯃꯁꯤ ꯑꯍꯜꯁꯤꯡꯗꯅ ꯍꯦꯟꯅ ꯌꯥꯝꯅ ꯊꯣꯛꯀꯜꯂꯤ꯫ ꯑꯅꯤꯁꯨꯕꯗ, ꯃꯄꯥꯟ ꯊꯣꯛꯄꯗ ꯁꯥꯔꯤ ꯇꯧꯕ꯫ ꯑꯍꯨꯝꯁꯨꯕꯗ, ꯃꯄꯥꯟ ꯊꯣꯛꯄꯗ ꯆꯒ꯭ꯔꯤꯡꯒꯨꯝꯕ ꯑꯀꯨꯞꯄ ꯄꯣꯠꯁꯛ ꯌꯥꯎꯔꯛꯄ꯫ ꯃꯔꯤꯁꯨꯕꯗ, ꯑꯣꯅꯤꯡ ꯇꯧꯕ ꯅꯠꯇ꯭ꯔꯒ ꯀꯥ ꯍꯦꯟꯅ ꯑꯣꯕ꯫ ꯃꯉꯥꯁꯨꯕꯗ, ꯄꯨꯛ ꯅꯥꯕ, ꯂꯦꯡꯕ ꯊꯤꯟꯕ ꯇꯧꯕ꯫ ꯍꯥꯏꯔꯤꯕ ꯂꯥꯏꯑꯣꯡꯁꯤꯡ ꯑꯁꯤ ꯑꯉꯥꯡ ꯃꯆꯥꯗꯗꯤ ꯎꯠꯂꯛꯇꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯕꯨ ꯄꯨꯛ ꯅꯥꯕ, ꯂꯦꯡꯕ ꯊꯤꯟꯕꯁꯤꯗꯤ ꯑꯉꯥꯡꯗꯁꯨ ꯑꯍꯟꯗꯁꯨ ꯌꯥꯝꯅ ꯀꯃꯟ ꯑꯣꯏꯅ ꯇꯧꯋꯤ꯫ ꯀꯤꯗꯅꯤꯗ ꯅꯨꯡ ꯂꯩꯔꯛꯄꯒꯤ ꯃꯔꯝꯁꯤꯡ ꯑꯁꯤꯅ ꯊꯨꯝ ꯆꯥꯡ ꯋꯥꯡꯅ ꯆꯥꯕ, ꯑꯊꯨꯝꯕ ꯀꯥ ꯍꯦꯟꯅ ꯆꯥꯕ, ꯖꯪꯛ ꯐꯨꯗ ꯅꯠꯇ꯭ꯔꯒ ꯄꯣꯀꯦꯠ ꯐꯨꯗ ꯌꯥꯝ ꯆꯥꯕ, ꯀ꯭ꯋꯥ ꯆꯥꯕ, ꯀ꯭ꯋꯥ ꯆꯥꯕꯗ ꯁꯨꯅꯨ ꯌꯥꯝꯅ ꯍꯥꯞꯄ, ꯏꯁꯤꯡ ꯌꯥꯝ ꯊꯛꯇꯕ, ꯑꯦꯟꯇꯤꯚꯥꯏꯔꯦꯜ, ꯑꯦꯟꯇꯤꯕꯥꯏꯑꯣꯇꯤꯛ, ꯑꯦꯟꯇꯤꯔꯤꯇ꯭ꯔꯣꯚꯥꯏꯔꯦꯜ ꯍꯤꯗꯥꯛ ꯌꯥꯝꯅ ꯇꯣꯏꯅ ꯁꯤꯖꯤꯟꯅꯕ, ꯍꯛꯆꯥꯡ ꯀꯥ ꯍꯦꯟꯅ ꯅꯣꯏꯈꯠꯂꯛꯄ ꯑꯁꯤꯅꯆꯤꯡꯕꯅꯤ꯫ ꯑꯗꯨꯒ ꯏꯟꯗꯣꯀ꯭ꯔꯥꯏꯟꯒꯤ ꯂꯩꯅꯥ ꯅꯥꯕ, ꯖꯦꯅꯦꯇꯤꯛ ꯗꯤꯁꯑꯣꯔꯗꯔꯁ, ꯗꯥꯏꯕꯦꯇꯤꯁ ꯂꯩꯕ ꯑꯃꯗꯤ ꯀꯣꯂꯦꯁꯇꯦꯔꯣꯜꯒꯤ ꯆꯥꯡ ꯌꯥꯝꯅ ꯋꯥꯡꯕ ꯃꯤꯁꯤꯡꯗꯁꯨ ꯀꯤꯗꯅꯤ ꯅꯨꯡ ꯂꯩꯒꯜꯂꯤ꯫ ꯀꯤꯗꯅꯤꯗ ꯅꯨꯡ ꯂꯩꯈ꯭ꯔꯕ ꯃꯤꯑꯣꯏ ꯑꯃꯗ ꯑꯃꯨꯛ ꯍꯟꯅ ꯅꯨꯡ ꯂꯩꯔꯛꯄ ꯌꯥꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯃꯤꯑꯣꯏ ꯑꯌꯥꯝꯕꯅ ꯈꯪꯕꯤꯅꯤꯡꯂꯝꯒꯅꯤ꯫ ꯃꯁꯤ ꯍꯤꯁꯇꯣꯔꯤꯀꯦꯜ ꯗꯦꯇꯥꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯃꯨꯛ ꯅꯨꯡ ꯂꯩꯈꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯆꯍꯤ 10ꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯅꯨꯡ ꯂꯩꯔꯛꯄ ꯌꯥꯕꯒꯤ 50% ꯆꯥꯟꯁ ꯂꯩ꯫ ꯆꯍꯤ 10ꯒꯤ ꯃꯇꯨꯡꯗꯅ ꯅꯨꯡ ꯂꯩꯔꯛꯄ ꯌꯥꯕꯒꯤ ꯆꯥꯡꯁꯤ 70% ꯑꯣꯏꯔꯛꯏ꯫ ꯇꯧꯕꯇꯕꯨ ꯍꯥꯏꯔꯤꯕ ꯑꯃꯨꯛ ꯍꯟꯅ ꯅꯨꯡ ꯂꯩꯔꯛꯄ ꯌꯥꯕꯒꯤ ꯆꯥꯡ ꯑꯁꯤ ꯃꯤꯑꯣꯏ ꯈꯔꯗꯅ ꯑꯃꯨꯛ ꯀꯥ ꯍꯦꯟꯅ ꯋꯥꯡꯅ ꯂꯩ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗꯤ ꯃꯁꯥꯒꯤ ꯆꯍꯤ 15 ꯁꯨꯗ꯭ꯔꯤꯉꯩꯗ ꯑꯉꯥꯡ ꯑꯣꯏꯅ ꯅꯨꯡ ꯂꯩꯈꯤꯕ, ꯃꯊꯪꯗ ꯑꯍꯥꯟꯕ ꯅꯨꯡ ꯂꯩꯕꯗ ꯅꯨꯡ ꯃꯁꯤꯡ 2 ꯅꯠꯇ꯭ꯔꯒ 2ꯗꯒꯤ ꯍꯦꯟꯅ ꯂꯩꯈꯤꯕ, ꯃꯊꯪꯗ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯥꯔꯤ-ꯄꯨꯔꯤꯗ ꯅꯨꯡ ꯇꯣꯏꯅ ꯂꯩꯈꯤꯕ ꯃꯤꯑꯣꯏꯁꯤꯡ, ꯑꯗꯨꯒ ꯃꯃꯥ ꯄꯨꯛꯅꯨꯡꯗꯒꯤ ꯀꯤꯗꯅꯤꯒꯤ ꯑꯁꯣꯏꯕ ꯂꯩꯔꯒ ꯄꯣꯛꯂꯛꯄ ꯃꯤꯑꯣꯏꯁꯤꯡ, ꯃꯈꯣꯏꯁꯤꯡ ꯑꯁꯤꯒꯤꯗꯃꯛꯇꯗꯤ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯆꯦꯛꯁꯤꯟꯕꯤꯕ ꯃꯊꯧ తాꯏ꯫ ꯅꯨꯄꯤꯗꯒꯤ ꯅꯨꯄꯥꯅ ꯅꯨꯡ ꯂꯩꯕꯒꯤ ꯆꯥꯡꯁꯤ ꯁꯔꯨꯛ 2 ꯍꯦꯜꯂꯤ꯫ ꯃꯤꯑꯣꯏ ꯈꯔꯗꯤ ꯂꯩꯔꯝꯂꯤꯕ ꯅꯨꯡ ꯑꯗꯨ ꯃꯄꯥꯟ ꯊꯣꯛꯄꯗ ꯆꯠꯈ꯭ꯔꯦ ꯍꯥꯏꯕꯁꯨ ꯌꯥꯎꯏ꯫ ꯃꯁꯤ ꯑꯋꯣꯏꯕꯃꯛꯀꯤꯁꯨꯅꯤ꯫ ꯑꯣꯄꯔꯦꯁꯟ ꯇꯧꯔꯒ ꯂꯧꯊꯣꯛꯄ ꯅꯨꯡ ꯅꯠꯇꯅ ꯑꯇꯩ ꯑꯇꯣꯞꯄ ꯀꯤꯗꯅꯤꯗ ꯂꯩꯕ ꯅꯨꯡ ꯈꯨꯗꯤꯡꯃꯛ ꯃꯄꯥꯟ ꯊꯣꯛꯄꯗ ꯌꯥꯎꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯇꯧꯕꯇꯕꯨ ꯃꯄꯥꯟ ꯊꯣꯛꯄꯗ ꯌꯥꯎꯔꯤꯕ ꯅꯨꯡꯁꯤ ꯁꯥꯏꯖ ꯑꯄꯤꯛꯄ ꯀꯥꯡꯕꯨꯅꯤ꯫ ꯍꯥꯏꯕꯗꯤ 5 mm ꯗꯒꯤ ꯍꯦꯟꯅ ꯄꯤꯛꯄ ꯅꯨꯡꯁꯤꯡꯗꯤ ꯃꯄꯥꯟ ꯊꯣꯛꯄꯗ ꯌꯥꯎꯔꯛꯄ ꯌꯥꯕꯒꯤ 60% ꯆꯥꯟꯁ ꯂꯩ꯫ ꯀꯔꯤꯒꯨꯝꯕ ꯅꯨꯡ ꯑꯗꯨ 1 ꯁꯦꯟꯇꯤꯃꯤꯇꯔ ꯌꯧꯈ꯭ꯔꯒꯗꯤ ꯃꯄꯥꯟ ꯊꯣꯛꯄꯗ ꯌꯥꯎꯕ ꯍꯥꯏꯕꯁꯤ ꯈꯔ ꯂꯨꯅ ꯊꯣꯛꯏ꯫ ꯄꯟꯖꯈ꯭ꯔꯤꯕ ꯂꯥꯏꯑꯣꯡꯁꯤꯡ ꯑꯁꯤ ꯊꯦꯡꯅꯕꯤꯔꯕꯗꯤ ꯀꯤꯗꯅꯤꯗ ꯅꯨꯡ ꯂꯩꯔꯝꯕ ꯌꯥꯕꯒꯤ ꯆꯥꯡ ꯌꯥꯝꯅ ꯋꯥꯡꯏ꯫ ꯃꯔꯝ ꯑꯗꯨꯅ ꯏꯁꯥꯅ ꯊꯤꯟꯊꯗꯅ ꯗꯣꯛꯇꯔ ꯑꯃ ꯇꯥꯟꯅꯔꯒ ꯗꯔꯀꯥꯔ ꯑꯣꯏꯕ ꯇꯦꯁꯁꯤꯡ ꯇꯧꯊꯣꯛꯇꯨꯅ ꯑꯁꯦꯡꯕ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯕꯤꯌꯨ꯫ ꯀꯤꯗꯅꯤꯗ ꯅꯨꯡ ꯂꯩꯔꯛꯇꯅꯕ ꯑꯩꯈꯣꯏꯅ ꯍꯣꯠꯅꯕ ꯌꯥꯕ ꯈꯔꯗꯤ ꯅꯣꯡꯃꯗ ꯏꯁꯤꯡ ꯂꯤꯇꯔ 2ꯗꯒꯤꯅ 3 ꯐꯥꯎꯕ ꯊꯛꯄ, ꯑꯉꯥꯡ ꯑꯣꯏꯔꯒꯅ ꯂꯤꯇꯔ 1ꯗꯒꯤꯅ 1.5 ꯐꯥꯎꯕ ꯄꯤꯊꯛꯄꯤꯌꯨ꯫ ꯏꯁꯤꯡ ꯌꯥꯝ ꯊꯛꯄꯅ ꯌꯨꯔꯤꯟꯗ ꯌꯥꯎꯕ ꯑꯦꯁꯤꯗꯀꯤ ꯆꯥꯡ ꯍꯟꯊꯍꯟꯗꯨꯅ ꯅꯨꯡ ꯂꯩꯔꯛꯀꯗꯕꯗꯒꯤ ꯈꯔ ꯃꯈꯩꯗꯤ ꯉꯥꯛꯊꯣꯛꯄ ꯉꯝꯃꯤ꯫ ꯑꯗꯨꯒ ꯔꯦꯗ ꯃꯤꯠ ꯍꯥꯏꯕꯗꯤ ꯄꯣꯛ, ꯕꯤꯐꯀꯨꯝꯕ ꯌꯥꯝꯅ ꯆꯥꯕꯤꯗꯕ, ꯊꯨꯝ ꯀꯥ ꯍꯦꯟꯅ ꯆꯥꯕꯤꯗꯕ ꯑꯁꯤꯅꯆꯤꯡꯕꯅꯤ꯫ ꯑꯗꯨꯗꯤ ꯃꯌꯥꯝ, ꯀꯤꯗꯅꯤꯒꯤ ꯅꯨꯡ ꯑꯁꯤ ꯀꯔꯝꯅ ꯂꯩꯔꯛꯂꯤꯕꯅꯣ, ꯀꯔꯝꯅ ꯉꯥꯛꯊꯣꯛꯀꯅꯤ ꯍꯥꯏꯕ ꯈꯔ ꯃꯈꯩꯗꯤ ꯈꯪꯂꯕꯅꯤꯅ ꯅꯥꯔꯛꯇꯅꯕ ꯆꯦꯛꯁꯤꯟꯃꯤꯟꯅꯗꯨꯅ ꯍꯛꯆꯥꯡ ꯐꯅ ꯂꯩꯃꯤꯟꯅꯔꯁꯤ꯫ ꯃꯔꯨꯑꯣꯏꯅ ꯆꯦꯛꯁꯤꯟꯕꯤꯒꯗꯕ ꯑꯃꯅ, ꯅꯨꯡ ꯑꯃꯨꯛꯇꯪ ꯂꯩꯈ꯭ꯔꯕ ꯑꯉꯥꯡꯁꯤꯡꯗꯗꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯂꯩꯔꯛꯄ ꯌꯥꯕꯒꯤ ꯆꯥꯟꯁ ꯋꯥꯡꯅ ꯂꯩꯕꯅꯤꯅ ꯃꯈꯣꯏꯕꯨꯁꯨ ꯇꯣꯏꯅ ꯆꯦꯛ ꯇꯧꯊꯣꯛꯄꯤꯌꯨ꯫